Imis Paodam tabiriba singbu Yumnam Anuradha be Devina Konona Kurumjari. Hawjek maroiba pauda Marbu mathurak suban nupi lange palanthoram apam kya da pangthok nakhrei. Langjeng asawbada artificial football tub ground ama Chief Minister and Birena sangaduna sanaroi singda khusin nakhrei. Lebag asida economic recovery ki chang hengale haina Prime Minister Modi na harauba phongdokhrei. Hawjek pausan na pizari. British loilam lengangna thon khiba khusengi chaktang bagi mayokta lanthengna khiba thona pharebi ima singbu ningsingduna state asina ngasi marphuma thoirak suba nupilan numit lisangani kun palan tawkhrei. Impal ge nupilan memorial complex ta pangthokiba thoromduda Chief Minister and Biren Deputy Chief Minister Yumnam Joy Kumar Cabinet Minister Singh MP Singh MLA Singh Chief Secretary DGP Civil amade police ke makok thongba official singna saruyaki. Tharomduda Chief Minister and Birena lusingduna thona pharabi ima singi murtida laikatki. Chief Minister na phongdokhibada numit ase Prithibige khwaidagi akanba lebak oikhiba British ke mayokta lamdam asigi nupi singna utkhiba thona lingzen adubu ningsingduna state asina chahi khudingi nupilan ningsing thoram pangthuktuna lagli haiki. In Bengal, some of our caricatures and National General Secretary, even the National General Secretary were injured. So just consoling of them and just taking care of them is needed. So at the earliest, you will be here, and only postpone is taken place for few days. You will be. Khanung Pog Apunba Nupi Lob Nupi Kunai Chakwat Lamsing Lob Minority Women Development Society Muslim Women Development Association Haidiba Lupsing Asina Sindunangasi Morege Ima Kondong Lairimbi Harau Bungda Marapuma Thoirak Suba Nupilan Numit Tauраmpang Tokhrei Ngasigi Taurambaduda Nupilan Taudokatuda Laikhidrabi Athoibi Ima Singda Ikai Khumnaba Utpagaloinana Leishu Kyakatki. All Manipur Arts and Culture Students Union Amak Suna Arts and Culture Taudibi Hal Oiribi Ima Singda Manapiduna Taranitui Suba Ima Singi the Maktaram Pangtokre Kaksing District Kaksing Pok Supat Lekai the Leba Library and Information Center Kaksingi Mepun Sangda Pangtokiba Taramaduda KSIS Radhamani Councillor Ward Number 9 Kaksing Municipal Councillor Atoiba Mitung NG Sunil President Amak Suna Taramapo Amasung Dr. Nongmaithem Prabodini, President Machasano Kaksingna Akanaba Mitung Sing Oina Sarugyaki. Amak Suna Nupilanbu Ningsing Duna, Lesang Sinat Satarakpa Imasing Gidamak Haina Mingtonduna Arts and Culture Gilamda Togdang Pangduna Lakliba Imasingbu Ikai Kumnabu Utpage Sarukama Oina Kaksing District Laiba Lila Drama Isai Sankridant Maibi Kunung Isai Sakbi Ahal Oidabi Ima Tara Kangatuna Momento Sakangse Amasung Inapi Amamang Kudon Tamduna Puning Tawaki Manipuri Literally and Cultural Forum Tripurana Su Sinduna Marpuma Toishuba Nupilan Numit Ningsang Taram Agratalagi Taro Maite Mando Tapangtoki Taramaduda Porange President and Bir Singana Taramapu NIT Agratalagi Assistant Professor Dr. Anuradha Atoiba Mitungland Aiba Wangkem Birmagol Amadi Takel Lemagi President and Radhikana Akanaba Mitungland Oina Sarugyaki. Taramaduda Takel Nachom Hainemingtonba Souvenir Amasu Atoiba Mitungland Aponki. Lonana Kunaigi Halu Oidabi Sangai Bindupi Tareta Forumgi Maikaidagi Angamba Kudon Port Sing Piduna Ikai Kamnabotki. Nupilan ge Taurampa Ase Jiribam da Su Nupilan Ningsing Nume Observation Committee Jiribam na Sinduna Jiri Ima Maira Paibi Apanba Lob Zimpal ge Office ta Pangthoki Mapung Oiba Tauramp Haudringaida
अपुनबा जिरबम इमा मैरा पाइबी AJMP गे नुपिलान मितमदा मियामना लेशुकनकी जिरी कैथल लाइरंबी अमदी कलिमाई इमागे मफमदा हेकलका तमकी ngasi thoram asida jonen education officer Paodam Amura Devi MBS amadi Jimpal ge president Huirem Mema Devi AJMP ge president Sangapam Susila Devi Wase ke president and Nibarani Devi Zimbwa ke president Thangzam Zini Devi WWOK ge president Haubombo Ongbi Thoibi Devina chief guest amadi president members ing oina saruk yaduna Thoram asi mapung phana pangthoki Writers Association Kaksingna Sinduna Marphuma Thoi Shuba Nupila Ningsing Thoram Palan Tobaga Iroinana Aiba Sri Lekha ke mafamda chahi gi pencil lanthokre amadi sayeng saidin nabage Thoram ama Kaksing Makha Law Irum Ningthau Parengda Leba LIC Siam gi yumda pangthokre Thoram Dada Writers Association Kaksing ge President Naurem Ibotombe Singh Writers Association Kaksing ge Advisor Pukhambam Nimai Singh Executive Member Singh Nomaitem Jasumati Mayanglambam Santibala Mayanglambam Ongbi Khetri Mayam Achowi Devi Amadi Bizaya Devina President Member Singh Oina Sarugaki Tharungi Sarukamba Oina Sri Lekha ke mafamda chahi ge pension lanthoke amadi Tharom Dada Sarugaki ba Aibasina Masa Masa ge Sayang Pathoktuna Sayang Saidinaki Tabaningambam Apunba Nupi Lumna NIYC NYPC amadi SDC Ningambam Thawalga Kusamnaduna Ningambam Sanakaitinda Nupilan Ningsing Thoram Pangtoktuna Matam Aduge Nupilanda Tawaina Ponta Pikraba Ima Singi Potoda Miamna Lai Katna Ikaikamnabu Utki COVID-19 Namaram Oiduna Mausagumna Pangtoki Drabasu Lenga ke SOP Ngang na Pangtoki Bang Nasiki Thoram Sige Sadukama Oina Matamdugi Nupilanda Tawaika Kraba Ima Sangi Mafamda Lai Katuna Ikaikamnabu Utki Amadi Nupilan Ningsang Lamzen Amasu Tawbal Ningombamba Amadi Tongamba Mafamdagi Lakpa Ima Singna Sadukyaduna Pangtoki Nupilan Ningsang Lamzen Aduda Ningombamba Ongbi Keti Devina Ahanba Okram Ongbi Maingau Devina Anisuba Amasung Asem Ongbi Sumila Devina Om Subataki Amoramdasu Ningong Club Hairong Nasu Sinduna Marpumatui Suba Nupilan Ningsing Numitauram Ngase Hairokpa 3 the Labor Club Usige Temporary Office the Pangtoki Taramatuda Kada Manipuri President Hizam Priyokuma Ningong Club Hairoke President Sophia Kundongbam Amadi Ningong Club Hairoke Vice President Morangthem Promilana Taramapusing Oina Sarugaki Loinana Social Scientist Dr. Dhanavi Laisramna Resource Person Oina Saruk Yaduna Nupilange Maramda Wanganke People's Right Protection Committee PRPC Imphal East Nasu Sinduna Marpumatoi Suba Nupilan Ningsing Numeta Palan Tauranga Mari Lainana Lamdam Adumge Kwaidigi Pabi Kangalaba Ima Ani Amadi Sothana Lairaba Mi Marpu Humdoida Achamba Kudol Tangkre Ngasigi Tharam Aduda Kairau Maktinge Jilla Parishad Member Pradhan Amadi Member Singsu Sarugyaki Imphal West District ke Paso Kendra ge Manung Channa Langsing Asubada Nona Sangapa Artificial Football Tub Ground among us Chief Minister and Birena Sangadona Sanaro Shinda Kusina Kray Ngasi Sangabagi Tharambada Youth Affairs and Sport Minister Letpau Haukib Education Minister S. Razen Amadi MLA Kumari Mirabai MLA RK Imo Amadi Sports Department ke Maro Eba Operation Saksu Saruyaki Tharamasaga Mari Lainana Chief Minister na Haikibada Ngasi Sangariba Artificial Football Tub Asi World Class ke Thaktani Football Sanabung Asi Barake Prime Minister Narendra Modi gi Lamsang Makada Sangwa Kibane Ministry of Youth Affairs and Sports Minister Kiran Rizaizunasu Artificial Football Ground Asi Samkanaba Honabada Achawa Thodang Lobadagi Maipak Pangam Kibane Prime Minister Amasung Union Minister Anibu Tawiman Kangba Utpam Thoi Matamga Chunaraba Artificial Football Tub Ground Asi Leirabadina Manipur daki International ke Thakta Abhaba Football Sanaroi Kaya Ama Putopangam Lagani Hanya Supongdoki Delivery ni Prajana Kai Pams Thaba Mashinaba Basan Natab Adu Tony Adu Natab Shinabaduni Pams Menda Uba Shinabaya Adugi
wakhalondudani akogi new government last 3.5 years koina did yaringai lapthokpaga thabuk pangthokpaga lapthokpaga thabuk pangthokpaga ani se tu na satabe aroye na koi ngarang nahan ga koina senapati da salaga sangaruri hana lapthok madu siniko sangabana siniko is prajada then only prajana government khajab sile Lions Club of Thobal, Lions Club of Thobal Greater Sanctuarian, Lions Club of Wangjing, Lions Club of Kaksing Greater, amasung Lions Club of Morigi, Second District Governors Advisory Committee ki meeting ngase Lions Club of Kaksing Greater na host oiduna Imam Restaurant Kaksing Khongnang Mari Phangbada pangthokre. Meeting aduda Lion and Birendra Singh, Region Chairperson, Region 7, Lion T.S. Keshu Singh, MJF District GLT Coordinator, Lion MJF Memsa Kundongbam, amasung Lion and Munan Maitina President, Lions Club of Kaksing Greater na President Members oina dasta pangpi. Taronggi sarukama oina tunga ba Lions Club ke activities report sing pathokpa loinana club sing na paikha kadaba thabak sing amasung anova Lion members sing karamna logani amade Lionism ge matangda mamut tana makhoibo khanganabage matangda khananainaki. Manipura haukiba pung kunmari asida zanem population lagi meoi chamaga yankhai humdoi central na police force APF teki personnel kunmari apon ba meoi chamaga humbutra taret nauna positive oiba thengnabadagi state asige COVID-19 compound case lisang kuntareka sumna kuntrataruk sukhrei. Mioi anina lekhidabadagi apunba sikibagi masingna chahunga kunithoi amadi mioi chamaga taratarukna disaster tawkibadagi apunba recover tawkiba masing lising kurum lomdoi chatruk yankhai taret amadi active case tana mioi lising ahunga subna yankhai taret leiduna Manipurgi recovery rate chada marputaret dasmik manga sinoda leire. Ngasinauna COVID-19 positive oidaba miyoising adudi Rimsta Niputaru, Zenemsta Yankai Mari, Imphal East, Sambritan, Advanced Hospital, Ziban Hospital, Tawanda Amamam, Imphal Westa, Tarahumdoi, CMC, Hillside, Kamzong, Kampokbida, Ani, Eastern Diagnostic Tataruk, Siza Hospital, da Mapant, Bisnupuda Taret, Senapati, Tamenglong, Ukrula Ahum, Suarsampuda, Tarahumdoi, Amadi Babina Diagnostic da Mangatinaki. Zanem population lagi positive oidaba punama local ngaktane makoi punamak lokatuna COVID care facility phangan bagaloinana medical precautionary measures ang lakhatkrei ngasi laikhidraba mioi anina thobal dagi chahi humbudra surebi nupi amaga chamnin dagi chahi humbudra nipan suraba nupa amagani hairi. Kaksing district ta haukiba pung kunmari asida janem population lagi mioi taruk nauna COVID-19 positive oiba thengnabadagi district asage apunba compound case masing chatruka marphumari sukrei mioi nipana ngasi disaster tawke haina Kaksing district ke COVID update report na hairi. Report asina makha taribadi district asage mioi taruk laina asina sehan krei. COVID patient kuntarungna Kaksing da hangliba COVID care center da laingli atopa patient yankhai humdana tongan ba COVID care center sing thamle. District asigi mioi lisang amaga chambri subna marina home quarantine tawduna leidi aduga containment zone haida lauthokraba maphamna anini. More Police IBG Conference Holder Tengnopan District Police ke SPTS Brikamsina mayai tangman logduna hauze Malempumbada Tengnariba COVID-19 Laichat asige matangda hausik More da orekliba phiba masige matangda More ge tungan ba community leaders sing yawba mifam amanga se pangthokre hariba mifam aduda More ge ASP LO Sangboi Gangte SDPO L Megabarna OC Dilkumar OC CDO Robindro OC CDO Tengnopal Bhupendra Singh Yauke Mipamatu Loraba Matungda Zanta Andalon ke Sarukama Oina Tengnopan District Police Sinduna More Townda Rally Amachat Craig Rally Adu More Police Station Dage Hauraga More Town Pun Badasake Ngasige Rally Aduda cover your mouth and nose, wash your hand frequently, don't split in a public place, maintain social distance, give at least 6 feet distance haina thaba plekasing seasonake Rally aduda moregi tongan ba community ge lusang basing yauki
7th pay ROP rectification Tawbidana Lairiba Asi Lagliba December Getang Taramangada Pangwadariba Cabinet Mipamda Putopidana December Getang Kunmanga Christmas Mamangda Loishinbiu Haina Council of Teachers Association Kotana Sarkage Puning Chimsilagli Ngasi Manipur Press Club ta Pangthopa Pomisanga Unabada Kotage Ko Convener Rotendrona High Ozage Apex Body Ama Oiriba Kotage Makada Lairiba Oza Listen Kunt Henbage Chayi Ama Hena ROP rectification Tawbidabana Maramna 7th pay Pangdana Ledakle Maramasina Sarkana Paikalagliba Skunt Paganhansi Mission Asibu Hena Mai Paknaba Lakadriba Cabinet Mipamda Putopiduna Hariba Oza Singe ROP rectification Asi Tawbiya Pongdoke Mana Makatarduna Hai Sarkana Oza Singidamak Lairiba Kudong Sadabasing Cabinet Putuktuna Kanagane Haina Pongdokiba Asigidamak Haininga Latana Tagale Amati Sarkana Paikalagliba School Fagathanse Mission Asida Kotana Yagane Pongdoke अखोगी अथुब मतमदा लाकदोरिबा कैबिनेट मिफम असिददी अखोगी ऑनरेबल सीएम ना स्कूल फगलनची मिशन ची माई पांगलेबेदमुक्ता अमदी ओजासिंगबु पुंगिंग वाखन नुंगाइनबेदमुक्ता सुंचोय सोयदना क्रिसमस ममांग असिदा ओजासिंगी दमुक्ता यंगबिरे हारगा आरओपी रेक्टिफिकेशन असे कैबिनेट ऑर्डर अमा सुंचोय सोयदना पास तौबिरगनी हाइबगी अचित पथाजबदु अखोई ऑनरेबल सीएम गी पुंगिंग चिंजिनजरी Salibathasigi Haukiba Tang Tareta B Tikendrazi International Airport Tuli Haldage Bisnupur Commandona Pare Hariba Kumbi Satapur Maning Lekaidage Kangembam Sanjoy Singh Sehi Kumari Apokpa KH Manglemba Asi UNLF ke Mioinate Mahaka UNLF ka Kariguma Makal Amatage Marilenade Mahakanano Haiba UNLF number Sakhangde Haina UNLF ke Department of Publicity ke Director M Sagena Thadorpa Chirolamana Pongdoragle Serona Sinamaka Taribadi ngasi December gi tang tarani thui da pongba pause singda yauriba commando amadi Assam Rappers ke apunba Kangpuna Imphal East ke Thambal Khongdage pare hairiba oinam Ongbi Memtombi Allies Malem Leima Allies Singsang Leima Mapuroiba oinam Ibocha Awang Khunau Maning Lekai dagi nupi asisu UN Alepka Mari Leinade Mahag Lisang Machama Pant Marpudara Tareta MPA ge training Pangtuna Ningtam Lami Oram Labasu English Ngani Anida Mayam Pan Kraba Matung Dagide Makatana Party ke Hiram Amata Marilena Kide Mahag UNLF Oidre Handak Manipur Police na Micham Ondana Mayam da Lay Kraba Amadi Mayum Makai Panduna Micham Amaki Punsida Kunda Laita Kraba Hana Lupta Yaramba Mui Singbo Papunduna Luki Mioina Hajinba Asi Micham Amo in a Hingbage Hag Adumangan Bibine Masi Micham Miamda Aki Tuzumba Ponduna UNLFki Ningtam Laloge Tabaktagi Lamna Lehanaba Hanadaki Satara Pathosan Adu Makatana Amuk Samtarakbane Asiguma Thoselasi UNLFki Tabak Thoramda Apanba Pibadingam Loy Hainaso Director Geseron Makataragle Kuntrata Rurok Suba All Manipur Medican Conference Amamekont Indian Medical Association Ima Manipur ge Lampel Patalaiba Auditorium da Ngasidege Haudokre Indian Medical Association Manipur ge Sahige Conference Haudopge Tharamda Babina Group of Companies ge Managing Director Dr. T.S. Dabalina Athoiba Mitung Health Services ge Director Dr. K. Razuna Kanaba Mitung Amadi Ima ge State President Dr. Sam Kumar Laistramna Thoramapu Oibagaloinana Image Organizing Secretary Dr. N.G. Arun Kumar Amade Vice President Dr. S. Jugindro Su Daista Pamke Thoramdada Senior Dr. Mangada Makoigi Professional Esimangidama Ikaikunaba Utpagaloinana Dr. Asangbam Vivekananda Amade Dr. Loitombam Nelsonda Ima President Appreciation Award for Distinguished Service Lantoke COVID-19 laisana maramoiduna aka akum saneriba lebakasigi economic recovery ge chang hengalakpada Prime Minister Narendra Modi na harau nungwaiba phongdokre Federation of Indian Chambers of Commerce and Industry ge marpudra humdoirak suba chahi ge general meeting haudoladuna Prime Minister Modi na haikibada khudong thibage matam asidage India na paramayam amadi lebakasina phahore haiki Economic progress lakliba asige credit adudi lebaka asige entrepreneurs, youths, farmers amadi miyam da piki. Prime Minister Modi na makata na haikibada
कानत्रबा फ्रेमवर्क पुनमक गवर्नमेंट लौथोकले एग्रीकल्चर सेक्टर असे खुदम अमने खुंगंगदा अहोंगबा mayam amal lakle urban India da active internet sizinabagi sangdagidi rural India da sizinabana hele India gi starts up ke tangkai amadi tier 2 amasung tier 3 cities singda lay Prime Minister Modi na hai kibada agriculture reforms da lawmi singda anoba kaithen sakpiri lawmi singi santo ke hangat handuna makoi bu nungai yaphaba hena oirang na government asili ngasidi India gi lawmi sing makoi gi digital platform da phawba yon bangamle COVID pandemic manung da lebak asigi miyamba ayambana kannanaba kana honare mama yamlaba migi punsi kanbada henna prefer piduna thabak lokhale mahana hai kibada India gi private sector na domestic needs mapung phana phangan bangam drabasu global image amadi sagale Atmanirbhar Bharat Abhiyan haibasi India da magul leiba pothok puthokna bahonari amadi malimgi competition da yaure US Food and Drug Administration FDA na approve tawrawa Pfizer INC gi COVID-19 vaccine ase pung kunmargi manungda ahanba kapa horagani haina US President Donald Trump na phongdokre mana makatana haikibada US na medicant miracle ama phangmangamle Thamapangi manungda safe and effective vaccine ama puthokpangamle masi puwadida greatest scientific mai pakpa mani vaccine asina miyoi million kya gi punsikan mangamlagani FDA na emergency oina vaccine ase seasonal bagi ayaba pire German partner BioNTech ka punna develop tawminaba vaccine ase chada marfudara manga effective oi haiki American million kaya tha asada vaccine pangmangangani haiki Hawzak aroibada maroiba pau amani pizari Marbu mathurak suban nupi lange palanthoram apam kyada pangthuna khrei Langjeng asawbada artificial food bomb tub ground ama Chief Minister and Birena sangaduna sanaroi singda khusina khrei Lebak asida economic recovery ki chang hengale haina Prime Minister Modi na harauba phongdokhrei Image Paodam ngasigde matang asida loisere mi tabiri besingba amukana promse